Ngarang khugada paite ani isinga tasinbadagi irak naduna sikhre mayang imphal da ngarang irang thokre police na laksena ba nongmai tear gas kakhre mayang imphal ps tagi kilometer ani rom tamak lapna riba sabung company da leiba ibuda wang brand haraubagi ngarang nungthil dagi hauraduna numidang phawbada lailam thokpagi thorom pang thokpagi lambida mina sikna saina ngamdana telinga ki serakta gari tongduna lakpa mioi kharana lambida sa lambi nupi masa kharada fazada ba wahi wata ngang saklame bagi wahauda irang horakre police na irang adu laksana phonabada nongmai amasu tear gas cells and kapkhre nupi masa sing da fajada ba wahi sing hairamba meo sing adu police station da sension khibani haiduna irang horakliba meo sing na makoi da sinagada bani haidro demand torokpadi police na laksana ba hona khibani haide police ki maikai digi irang laksana ba hona rakpada meo khara su phajin khibadagi amuka hena nakalani gi marakta ungkhana ba sauthorakhe adu moina mak ahen ba security force sing thomjilakduna miyam adu butan khaiduna laksana ba hona ki haide thodo asida sofan yawbugi paw phangkhide amarobda nupi misa singda tathi dawaina tawrami haiba meyoi singdugi maming mathasu khangba ngamdri haide Laikhidrabi Nganthoi gi haksang masak khangdokpa ngamdabadaki mahaki apokpa Ahmedabad da thongkhre apokpa amasung apokpi gi DNA test ki sample sung pikre haidi thasagi tarani thogi nungtil pung amakhra helakpada London gi Gatwick airport da lamthungpham oirona bugidabak Gujarat ki Ahmedabad da leiba Sardar Vallabhbhai Patel International Airport gi passenger sani ga kunthraga ni thoi puduna paikhatkiba Air India gi flight number AI171 da yaukhiba pilot ani amasung crew member taragi manung da yaukhiba Thawal awang kai dige crew member kongbrai lakpang Nganthoi sahi kungani thogi haksang ngarang numidang athengwa phawbuda masak khangdokpa ngamdabadagi ngase mahaki apokpa ke nandakesor allies isa imphal thadokiduna Ahmedabad da thongkhre haide Manipur da free movement lehanaba center amasung Kuki lusingba singkhanakhre haide 2023 gi May 3 dagi horakheba maitai amasung Kuki gi irang asigi warosin ama poroknaba center amasung suda leirba Kuki lalalup singi marakta wari sanarki baduda Manipur miyamda free movement hanjal hanabagi namak sangsilakle masina sahi ani hena irang thoktuna lakhaba sterasida ingtapa amasung mahusagi phibamda lakhanabagi maroiba khongthang amane 2023 gi May 3 dagi horakheba maitai amasung Kuki singi kangluki irang asuna oiraga Manipur gi singam sung tampak ani asi tokai khaidokpagi pangkhak oire sahi ani hena satharagliba irang asina maram oiraga kanglop amana khundaba mafam singda kanglop amana changba yadana leiragle Masigi matakta chana thangnaba yauna atai polam kaya puthok pusin tawbuda su kudong sadaba kaya thokle state asida February thada president rule hek thamkibaga Union Home Minister Amit Shah na lauthokiba thabak singi manungda pre moment su maroiba wafam ama oina March 9 da deadline piki khongthang adubu yaningdaba phongdoktuna Kuki group singna tampakdagi kangpokpi tamna lakpa state transport bus amade nongmai caption ba yauna irang thorakpadagi khongthang adu handokhi state asida pre moment lehanba haibasi center gi han hanba pandamne amade pandamasi athuba matamda phanglaba yai haire masigi matangda su group singa khanari amade pandamasi athuba matamda phanglagani haibagi aset pa thajaba lei khanaba adu da oithokpa yaba hiram kudema kupna khanake amade su group singna su wafam masi yaning bagi ingit ama piri pandamasi phanglabadi state asida amukhana mahausagi phibamda hanjilakna bagi lambida asoba mai pakpa ambane Tampakta leiba miyamna sing phawduna satpa yaba amadi singda leiba singasu tampakta satpa yanaba habase khwaidagi tangai fadabani haina home ministry gi official amana phongdorakli official aduna phongdorakpada handak Ahmedabad Air India gi plane ama kai khibaduda laikhidabi Manipuri nupi ani gi manungta Kuki froki nupi ama yawba adugi haksang loba lakadaba imung manunggi mi singbu apan bayawduna sarhandaba maitai group amana tampaki miyamda appeal tawki masigi mathakta handak pangthokiba Siroli festival sarugyaba sakhiba maitai civilian singda Kuki na ayat apan pikide haidi Bom phumlamba yaning de hana Zomi council na phongdorakre Sursanpur district ki mata da leiba AR gi seket manakta pokhai bia ba masak sing phamduna thamlamba gi thodo adu akana mongda kadem tawi hana Zomi council na phongdokre rest thador puserolam na hai satharagli ba thong aduna lamdam adugi miyam gi ingtapa amasung nungsi sana ba phibong ngak senduna miyam na lerakle adubu asikuma maong maril tadar ba thong asina miyam gi security da akai ba thohan ba natana lamdam adugi ingtapa amasung nungsi sana ba phibam adubu
ꯑꯗꯨꯕꯨ ꯑꯀꯥꯏꯕ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯔꯕ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯑꯁꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ ꯑꯃꯗꯤ ꯃꯁꯤ ꯆꯝꯖꯔꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯥꯎꯟꯁꯤꯜꯅ ꯊꯝꯂꯛꯂꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯨꯞꯅ ꯊꯤꯒꯠꯅꯕ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯕꯣꯗꯤꯁꯤꯡ ꯑꯃꯁꯨꯡ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯤꯡꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯑꯃꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯑꯃꯔꯣꯝꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯥꯡꯁꯤꯡ ꯃꯥꯟꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯟꯗꯨꯅ ꯍꯣꯏꯈꯣꯏꯍꯤꯡ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ Border fencing FMRꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯅꯕ ꯑꯟꯁꯝꯅ UNꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯗꯤ All Naga Students Association Manipur ꯑꯟꯁꯝꯅ Indo-Myanmar Border Fencing ꯇꯧꯔꯛꯄ ꯑꯃꯁꯨꯡ Free Movement Regime ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ Secretary General United Nations ꯑꯃꯁꯨꯡ Secretary General Unrepresented Nations Sons People's Organizationꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯀꯨꯝꯖꯥ 2018ꯗꯒꯤ ꯃꯅꯤꯄꯨꯔꯗ Free Movement Regime ꯍꯧꯗꯣꯛꯇꯨꯅ ꯚꯤꯖꯥ ꯌꯥꯎꯗꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯤꯂꯣꯃꯤꯇꯔ 13 ꯆꯠꯄ ꯌꯥꯔꯝꯕ ꯑꯗꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯑꯌꯥꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯈꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ FMR ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤ ꯂꯣꯏꯅꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯃꯁꯨꯡ ꯂꯥꯟꯍꯧꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯑꯣꯡꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ Free Movement Regime ꯂꯧꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯅꯕꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯂꯧꯏ ꯆꯍꯤ ꯀꯌꯥ ꯂꯤꯁꯪꯁꯤꯅ ꯉꯝꯈꯩ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯏ ꯁꯣꯁꯤꯌꯦꯜ ꯏꯀꯣꯅꯣꯃꯤꯛ ꯀꯜꯆꯔꯦꯜ ꯔꯤꯂꯤꯖꯤꯌꯁ ꯑꯃꯁꯨꯡ ꯂꯦꯟꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯂꯒ ꯂꯥꯛꯂꯤ FMR ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕ ꯑꯁꯤꯅ ꯉꯝꯈꯩꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯈꯨꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯑꯄꯟꯕ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯐꯥꯎꯕꯗ ꯑꯀꯥꯏꯕ ꯄꯤꯒꯅꯤ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯤꯡꯗ FMR ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯑꯁꯤ ꯀꯥꯟꯅꯗꯕ ꯈꯣꯡꯊꯥꯡꯅꯤ FMR ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯅ ꯗ꯭ꯔꯒ ꯊꯤꯡꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯅ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯈꯜꯅꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ Free Movement Regime ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯃꯥꯌꯣꯛꯇ ꯄꯨꯡ 49 ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ UN ꯑꯃꯁꯨꯡ UNPOꯅ ꯊꯤꯡꯕꯤꯗꯨꯅ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯃꯁꯨꯡ Free Movement Regime ꯂꯧꯊꯣꯛꯄꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯝꯅꯨꯡꯊꯦꯝꯅ ꯀꯥꯡꯄꯣꯛꯄꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯁꯛ ꯇꯥꯛꯂꯝꯂꯦ ꯍꯥꯏꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯟꯗꯛꯇ ꯑꯍꯃꯗꯕꯥꯗꯇ ꯊꯣꯛꯈꯤꯕ ꯑꯦꯌꯔ ꯀ꯭ꯔꯥꯁꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯁꯥꯒꯤ ꯆꯍꯤ 23 ꯁꯨꯔꯕꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯂꯝꯅꯨꯡꯊꯦꯝ ꯁꯤꯡꯁꯪꯒꯤ ꯃꯐꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯈ꯭ꯔꯦ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯒꯤ ꯃꯤꯌꯥꯝꯅ ꯂꯝꯅꯨꯡꯊꯦꯝ ꯁꯤꯡꯁꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟ ꯁꯤꯃꯤꯇ꯭ꯔꯤꯗ ꯂꯩꯔꯣꯟ ꯆꯟꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯉꯥꯝꯕꯣꯝ ꯕꯦꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯀꯨꯀꯤꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯥꯡꯄꯣꯛꯄꯤꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯂꯝꯅꯨꯡꯊꯦꯝ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯃꯊꯧꯅꯥ ꯐꯔꯕꯤ ꯑꯃꯅꯤ ꯂꯝꯅꯨꯡꯊꯦꯝꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯇꯦꯟꯈꯤꯕ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯌꯥꯗꯨꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯝꯂꯦ ꯍꯥꯏꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯗꯒꯤ NS ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝ PSꯅ ꯀꯣꯜꯂꯤꯕ ꯀꯃꯔꯪꯒ ꯈꯨꯜꯗꯒꯤ NSCN ꯅꯤꯀꯤꯁꯨꯃꯤ ꯐꯦꯛꯁꯟꯒꯤ ꯀꯥꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯀꯥꯗꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯥꯏꯁꯤꯡꯂꯨꯡ ꯃꯩꯔꯤꯡꯃꯩ ꯑꯦꯂꯥꯏꯁ ꯔꯣꯅꯥꯜ ꯆꯍꯤ 93 ꯀꯧꯏ ꯅꯨꯡꯕꯥ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯨꯛꯇꯤ ꯁꯝꯖꯥꯡ ꯈꯨꯜꯗꯒꯤꯅꯤ ꯃꯍꯥꯛ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯊꯥꯗꯣꯛꯃꯜꯒꯤꯗꯃꯛ ꯃꯤ ꯐꯥꯕ ꯑꯃꯁꯨꯡ ꯁꯦꯜ ꯃꯨꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯄꯥꯋꯔ ꯕꯦꯡꯛ ꯑꯃ ꯑꯃꯁꯨꯡ ꯁꯥꯏꯠ ꯕꯦꯛ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ Civil society organizations asi mana launaba thorakpa nate miyamgi thabak taunaba amasung leibak mamai chumnaba thorakpani haina kokomigi convener khuraijam athobana phongdokkhre Manipur Press Club ki Lokta Hall da ngarang pangthokiba Malem ima kanba lupki anisaba foundation day gi thoramda saruk yaraduna athobana wafam asi phongdokhibane Mikal gi president yumnam Kamblini na
ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯖꯦꯅꯤꯝꯁꯀꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟ ꯁꯤꯡ, ꯆꯤꯐ ꯒꯦꯁ ꯀꯪꯂꯩ ꯏꯃꯥꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯥꯔ.ꯀꯦ. ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ, ꯌꯨꯁꯦꯞ ꯑꯃꯁꯨꯡ ꯀꯣꯀꯣꯃꯤꯒꯤ ꯁꯦꯅꯤꯌꯔ ꯀꯟꯁꯜꯇꯦꯇꯤꯚ ꯃꯦꯝꯕꯔ ꯌꯨꯝꯅꯥꯝꯆꯥ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯃꯤꯀꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯕ꯭ꯔꯤꯖꯤꯠ ꯇꯣꯔꯥꯡꯕꯝꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏꯈꯤ, ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕ ꯑꯁꯤ ꯀꯔꯝꯅꯅꯣ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯇꯝ ꯈꯝ ꯊꯦꯡꯕ ꯑꯀꯟꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯏꯍꯧ ꯑꯃꯒꯤ ꯑꯣꯕꯖꯦꯛꯇꯤꯚ ꯑꯃ ꯌꯥꯎꯔꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯏ꯫ ꯃꯍꯥꯚꯥꯔꯠꯇ ꯈꯨꯠꯂꯥꯏ ꯀꯥꯞꯅꯕꯗ ꯕ꯭ꯔꯍ꯭ꯃꯁꯇ꯭ꯔ ꯈꯥꯛꯂꯒ ꯊꯝꯈꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯍ꯭ꯃꯁꯇ꯭ꯔ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯕꯟꯗ ꯇꯧꯈꯤ꯫ ꯃꯤꯌꯥꯝꯅ ꯒꯚꯔꯅꯔꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯗꯤ.ꯖꯤ.ꯄꯤ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤꯕꯗꯨ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯈ꯭ꯔꯒ ꯐꯝ ꯊꯥꯗꯣꯛꯇꯦ, ꯀꯣꯀꯣꯃꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯣꯀꯣꯃꯤ ꯐꯦꯜ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯃꯁꯤ ꯄ꯭ꯔꯣꯇꯦꯁ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯇꯝꯕꯤꯅꯤꯡꯂꯤꯕ ꯄꯥꯔꯥꯗꯨꯗꯤ ꯇꯝꯕꯤꯈ꯭ꯔꯦ꯫ ꯒꯚꯔꯅꯔꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯉꯝꯈꯤꯗꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯦꯟꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯄꯤꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯊꯧꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯒꯚꯔꯅꯔꯗ ꯃꯤꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯌꯨ, ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯑꯀꯣꯟꯕꯗ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯦ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯦꯟꯅꯩ ꯍꯥꯏꯕꯗꯨ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤꯅ ꯊꯤꯖꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯆꯦ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯇꯧꯔꯤꯕ ꯇꯥꯡꯀꯛꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯍꯧꯔꯒ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗꯨꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯔꯤꯕ ꯈꯨꯜ 10 ꯍꯦꯟꯕꯒꯤ ꯃꯤꯌꯥꯝꯅ ꯑꯅꯥ ꯂꯥꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯁꯑꯣꯝꯕꯨꯡ ꯄꯤ.ꯑꯩꯆ.ꯁꯤ ꯃꯩ ꯐꯪꯗꯕꯗꯒꯤ ꯀꯦꯟꯗꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜꯗꯒꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝꯇꯃꯛ ꯂꯥꯞꯅ ꯂꯩꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯁꯑꯣꯝꯕꯨꯡꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯐꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯁꯑꯣꯝꯕꯨꯡꯒꯤ ꯈꯨꯜ ꯀꯌꯥ, ꯃꯔꯨꯑꯣꯏꯅ ꯁꯑꯣꯝꯕꯨꯡ, ꯄꯧꯔꯥꯕꯤ, ꯌꯣꯔꯕꯨꯡ, ꯄꯨꯡꯗꯣꯡꯕꯝ, ꯁꯦꯛꯇꯥ, ꯅꯨꯡꯒꯣꯏ, ꯆꯂꯣꯏ, ꯂꯝꯂꯥꯏ, ꯀꯩꯕꯤ, ꯐꯝꯅꯨꯡꯅꯆꯤꯡꯕ ꯈꯨꯜ ꯀꯌꯥꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯁꯑꯣꯝꯕꯨꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯪꯗꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕ ꯎꯕꯗ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯉꯛꯄ ꯄꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯁꯪ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯒꯨꯝ ꯇꯧꯔꯤꯕ ꯂꯥꯌꯦꯡꯁꯪ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4-5ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯌꯥꯗꯕꯗꯒꯤ ꯃꯩ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯩ ꯂꯥꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗ ꯀꯥꯞꯄ ꯏꯝꯃ꯭ꯌꯨꯅꯥꯏꯖꯦꯁꯟꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯥꯞꯀꯗꯕ ꯐ꯭ꯔꯤꯖꯁꯤꯡ ꯃꯊꯧ ꯇꯧꯗꯕꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯃꯩ ꯐꯪꯍꯜꯂꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯌꯥꯗꯕꯗꯒꯤ ꯃꯩ ꯐꯪꯗꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅꯗꯤ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯗꯨꯅ ꯂꯥꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯌꯦꯡꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯧꯖꯤꯛ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 24 ꯆꯨꯞꯅ ꯃꯩ ꯐꯪꯍꯟꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯒꯨꯒꯜ, ꯑꯦꯄꯜ, ꯐꯦꯁꯕꯨꯛ ꯌꯥꯎꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗꯒꯤ ꯄꯥꯁꯋꯥꯔꯗ ꯕꯤꯂꯤꯌꯟ 13 ꯍꯦꯟꯅ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯇꯥ ꯕ꯭ꯔꯤꯆ ꯑꯃ ꯑꯣꯏꯅ ꯐꯦꯁꯕꯨꯛ, ꯒꯨꯒꯜ, ꯑꯦꯄꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯦꯜ ꯀꯌꯥꯗꯒꯤ ꯄꯥꯁꯋꯥꯔꯗ ꯑꯃꯗꯤ ꯂꯣꯒꯏꯟ ꯀ꯭ꯔꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯂꯤꯌꯟ 13 ꯍꯦꯟꯅ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯄꯥꯁꯋꯥꯔꯗ ꯕꯤꯂꯤꯌꯟ 13 ꯍꯦꯟꯅ ꯂꯤꯛ ꯑꯣꯏꯈꯤꯕꯁꯤ ꯁꯥꯏꯕꯔ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯊꯤꯀꯦꯜ ꯍꯦꯀꯔ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯍꯨꯔꯥꯟꯕ ꯉꯝꯕ ꯃꯥꯜꯋꯦꯌꯔꯅ ꯑꯣꯏꯒꯅꯤ ꯊꯥꯖꯔꯤ꯫ ꯁꯥꯏꯕꯔ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯥꯏꯕꯔ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅ ꯀ꯭ꯔꯤꯗꯦꯟꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯨꯔꯥꯟꯕ, ꯑꯦꯀꯥꯎꯟꯠ ꯄꯥꯏꯁꯤꯟꯈꯤꯕ ꯑꯃꯗꯤ ꯐꯤꯁꯤꯡꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ F.D.A.ꯅ HIV-ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯏꯟꯖꯦꯛꯁꯟ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯐꯨꯗ ꯑꯦꯟꯗ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ F.D.A.ꯅ
lenacapavir haina mingthonba human immunodeficiency virus HIV dagi ngakthoknaba injection asi United States sizinabagi ayaba pikhre US ki FDA na lawkiba khongthang asi World Health Organization na taramna opakaloina thawong asi HIV dagi ngakthoknaba amadi HIV bu maithiba pi na bu honabada azawba khongthang amani haiki lenacapavir asi sahi amada anila kapkadabani injection asi kumja 2024 da purpose 1 amadi purpose 2 haina khangnaba trial sathakiba singadugi mai pakwa result ni haidi WHO ge global HIV hepatitis amadi STI program singdagi director oiriba Dr. Mac Doherty na phongdokhibada lenacapavir na innovative oiba HIV ngakthoknaba thabak thawong sing hena sakthokhanduna mai pakpa purakpa ngamlagani WHO na tongan ba partner amadi national authority singa khusamnaduna lenacapavir mathau taba mioisingda injection asi khonglai thuna safe oina amadi michang mikhai naidana phanghanaba thabak paihalagani haiki India masal lising amarom hankinaba Iran airspace ke athengba khara komthokre hari Israel amasung Iran gi marakta sathariba lanasina maram oiduna Iran da panduna leiriba India masal lising amarom leiba adu thadoktuna satkhiba yanaba Iran leiba adu da thamlamba airspace ke athengba singa du khara komthokre wafam ase Iranian authorities singna India da ulakpa akhanaba thawong amane makoina India gi makai da akhanaba plane ahum da mahairoi singna hena namba apunba mio lising amarom Iran gi Masad City New Delhi tamna paihan khigadoribani Iran gi official na phongdorakpada leba aduda leiriba India masasing amata tekta kaidana leiri hairi